मैम नशिकी ब्लॉग के वीडियो मैम खुदिमकु बांग्लादेश की इचल खाइदेम सिथिना इकोगनोदना खरमचरी सो नशिकी ब्लॉग ता मैम दा एना अखोगी कांगले पाक तकी अखोगी ओजाला पिरपसे ओजागा इंट्रोड्यूस तो होनिंगी अदुगा ओजाशा बांग्लादेश ता करिगी तमकी लाखरिनो अदुगा ओजागी अखोगी प्रोफेशन से केने लोइनमक्से ओजागा वारी सुनागे हाना एना नशिकी वीडियो अहि शेमचे बनी मैम ना पामजबीगने हाना खली सो मैम अदुगदी ओजादा ए वाहन से खरा हंगदब ले हबा अखोगी फोक की मथतसु अखोइना खंगदब अखोई बांग्लादेश ता लेबनिना अखोई देशे गुंबसे सिजनबसु खरा वाते हबा सो अदुना ए ओजादा अखोई क्वेश्चन खरा हंजरगे सो मैम ना मित्ता बेले हममक्ता ओजादा खरमजरी अदु ओजागी अखोई परिचय से खरा खंगिंगी ओजा अमतंग हाइबिरो ꯑꯩꯁꯦ ꯃꯅꯤꯄꯨꯔꯗꯒꯤꯅꯤꯀꯣ ꯏꯟꯗꯤꯌꯥꯅꯤꯀꯣ ꯑꯩꯈꯣꯏꯁꯦ ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯐꯣꯔꯦꯟ ꯆꯦꯜꯂꯨꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯩꯅꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯍꯥꯏꯔꯁꯨ ꯃꯅꯤꯄꯨꯔꯒꯤ ꯗꯒꯤ ꯈꯔ ꯀꯤꯂꯣꯃꯤꯇꯔ ꯑꯔꯥꯎꯟ ꯆꯠꯂꯒ ꯂꯩꯕ ꯑꯋꯥꯡ ꯁꯨꯃꯥꯡ ꯍꯥꯏꯕ ꯁꯤꯒꯤꯅꯦꯕ ꯑꯗꯣ ꯑꯩꯒꯤ ꯏꯃꯤꯡꯅ ꯔꯥꯖꯀꯨꯃꯥꯔ ꯕꯣꯔꯁꯅ R.K. ꯑꯗꯨꯒ ꯑꯩ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨꯝ ꯅꯔꯁꯔꯤ ꯇꯝꯃꯤ ꯑꯗꯒꯤ ꯈꯨꯂꯪ ꯏꯁꯩ ꯑꯁꯨꯝ ꯇꯧꯋꯦꯕꯀꯣ ꯑꯗꯒꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯄ꯭ꯔꯣꯐꯦꯁꯟ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯁꯤꯒꯤꯗꯤ ꯅꯔꯁꯔꯤ ꯇꯧꯕꯁꯤꯅ ꯑꯩꯒꯤꯗꯤ ꯑꯁꯦꯡꯕ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯕ ओजाना को बांग्लादेश ता लाखोसे अहमबने ꯑꯁꯤ ꯍꯟꯗꯛ ꯑꯍꯥꯟꯕꯗꯗꯤ ꯃꯃꯥꯡ ꯂꯥꯛꯄꯅꯤ अदुने ओजा अखोइगिने फर्स्ट टाइम अखोइ ओजादा इन्विटेशन लाखोसे असुमाइना बांग्लादेश ता प्रोग्राम अमगी चकने हना हाइबो मतमदने ओजागी अखोइगी पुकनिंगदा कमाइना अखोइगी हरावबसे कमाइना फावरी ꯑꯗꯨꯗꯤ ꯍꯥꯏꯕꯗ ꯑꯩ ꯍꯥꯏꯕꯗ ꯊꯣꯛꯂꯣꯏꯀꯣ ꯍꯥꯏꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯅꯨꯡꯉꯥꯏꯕꯁꯤ ꯀꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯀꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯒꯤ ꯆꯠꯀꯗꯧꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯒ ꯎꯅꯔꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯕꯁꯤꯒ ꯏꯁꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯞꯅꯤꯡꯕ ꯏꯁꯥꯁꯤꯗ ꯑꯩꯈꯣꯏꯒꯤꯀꯣ ꯑꯗꯒꯤ ꯃꯤꯒꯤ ꯂꯝ ꯍꯥꯏꯕꯁꯤꯗꯤ ꯂꯣꯟ ꯑꯃꯒꯤ ꯖꯥꯇꯤ ꯑꯃꯅꯤ ꯂꯩꯕ ꯃꯌꯥꯝ ꯃꯨꯁꯂꯤꯝ ꯂꯩꯔꯤ ꯑꯃ ꯂꯩꯔꯤꯀꯣ ꯃꯌꯥꯝ ꯑꯃ ꯖꯥꯇꯤ ꯇꯥꯔꯤꯕꯅꯦꯕ ꯑꯗ ꯃꯩꯇꯩ ꯇꯥꯔꯤꯕ ꯈꯨꯟꯁꯤꯡꯁꯤ ꯌꯥꯝꯅ ꯂꯟꯅꯁꯨ ꯇꯥꯏꯌꯦꯕꯀꯣ ꯇꯥꯕꯁꯤꯗ ꯉꯁꯥꯏꯒꯤ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯀꯔꯤꯒꯨꯝꯕ ꯀꯤꯔꯇꯣꯟ ꯑꯃ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯃꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 100 ꯂꯥꯞꯄ 150 ꯂꯥꯞꯄꯗꯒꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯀꯤꯔꯇꯣꯟꯁꯤꯕꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯏꯝꯐꯥꯜ ꯃꯅꯤꯄꯨꯔꯗꯒꯤ ꯁꯨꯃꯥꯏꯅ ꯐꯖꯅꯕ ꯃꯅꯤꯄꯨꯔꯗꯒꯤ ꯁꯨꯃꯥꯏꯅ ꯀꯤꯔꯇꯣꯟ ꯇꯧꯕꯤꯅꯦꯗꯅ ꯑꯥꯔꯇꯤꯁ ꯀꯥꯡꯕꯨ ꯂꯥꯛꯇ ꯂꯩꯔꯦ ꯍꯥꯏꯕꯁꯤꯗ ꯃꯌꯥꯝꯁꯤ ꯂꯥꯛꯏꯔꯒ ꯑꯣꯝꯁꯤꯜꯂꯛꯇꯅ ꯃꯄꯨꯡ ꯐꯥꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯝꯃ ꯄꯥꯡꯊꯣꯛꯄ ꯀꯤꯔꯇꯣꯟ ꯄꯥꯡꯊꯣꯛꯄꯁꯦ ꯃꯁꯤꯒꯨꯝꯕꯁꯤꯗꯤ ꯏꯁꯥꯁꯤꯗ ꯑꯩꯈꯣꯏꯒꯤ खितंग तौरगे खनबसु हेक्ता फुल तौरगे हानि वखलदि स्ट्रेट माने ओजा अदुगने ओजानो बुदि परफॉर्मेंस त कोइ सुम अखोइ कीर्तन मनुंग लेरबेना ओजानो सु खंबिदब सु जाय हाबा अखोइ ओजाओगी पुंग होबस अखोइ अखोइना दिसुम बेंगलीना हायर दिसारे बारो अखोइ सुम हायरदि अदुदे होबा ओजाओगी सजि पुंग मरी फाउना सुम अखोइ मतम सांगनाने हाबा दो अखोइ सिदा अखोइ सिलेट द अखोइ पंचायत हैना हायरबा अखोइ बांग्लादेश त अखोइ सिलेट त लेबा मिते 12 कप अखोइ मिते लकाइसे
loinamata ahan khangde naha khangde mangdopta leba loinama oja gi performance hobadagi loiba wana ama bhavna he akhoi gi ke hare habok kaida base asi se akhoi shu jamna koi sunje haba sumaina koi wa akhoi na khalluna sumaina mayamna akhoi gi akhoi pullage hana manipur dagi artist mayam putharaga koi sumaina mayam phare da hana khalli base asi akhoi shu jamna nungai haba koi lakai mayam shu jamna shori am tam ya de sulai se sila ba sulai se ai se hai ta ko ai le tab ko se ko la dai ba tan do si ki da ta si su ma su ha na se to da tam se ki da mai ko ji ai da su ta ba da bi ba ni lo se to ni ko ji bu su de da ko la no de bi khai le de se na ko la ko la de bi bu su hi bu de dai ba di sana da jika di jika ayo har ga buji jika ay ang kulit ng tangle ba untuk sokon ta baita aslan kulit ni da samada ko ba le mami da la di ya kama di kulit itu ini na de ho tam di ba ho re amai to to di ande da di lo ko Amerika su ma di kulit si ma de le kita untuk jaga tu bukan sekali ada maju esensial koई नहीं ada mau letak mau kalau enggak si baik kulit itu saya jauh jauh na salah sih ini ini bodoh ini sih siapa ni apa dah sebut itu siapa ni saya isu tak maksud orang nama ini ya pada ini juga tak apa yang saya sih pasal nama depan yang saya sendiri sih mati aku masuk sih pasti dia pak 그런 것이 아무래도 생각이 막 화장실 파스타에 되는 수잔 파기 그런 식으로 자기 이용 예 담비에 통과 같은 했던 그게 막 일단 담비 파스타에 अतः जो दा बचन ना फर्स्ट टाइम को में मा परफॉर्मेंस तो yang 하더랍니다. 자기 뭐 미시 사로 밤새를 마사나 밤새를 중요하다. 그가 어잠 하 어잠하나 그딴 넘벤 그딴 딱 그래. 아버지 같은 그딴 bag이 수로 아다시만 하이고 수만 또 해도 좀 그때 힘쓰고 비교하네. 아다 자기 말한 자기 하는데 뭐 우다는 게 버터 다 소리. अतो जाई असुल बात नाम हंगे बा ngasi akogi mi amagi success obe tungda ha ojamagi na akogi ke hare amna amaru oina ojamana jamna tungda ki ili haitare ba ojana student amagu ko takri atana tungde in maduna mi amma ngasi akogi amna sobo success oba mako mamada lepi ha adu ojage student ma amda amna sobo mi ma version no amna relation wana ojana tungda ki in bi rakoi che adu da ojage su khara sacrifice mi amba le rongani ojana amna अदुदी तुंगी वारी ओजाना ओजागी सैक्रिफाइस ओबा असिगुम्बा से ओजागी लाइफ ता थिनबा गले अमतन आहिबी ओजा मसिगी सैक्रिफाइस की मतंग की याम चेंगले चेंगले दी कोई दी हेदना कोदे कोइना कोई दी हाब हेदना ला हेदना ला पुआत हेदना ला कोसी हेदना ता पे कुमा ता रामन मतो की जाओ जे बता लेबर या थका तो यार थे सुन लगी खर तब भी लगा ये तो है बता रही मधु सुन लगी एक और तब जगी लाई ना बराबर तब भी तो दिया था और सोच दी वो छात्र तो वो ता पास में ना बात है वो को मिला है तो ठीक तब भी रे लावे को ये तो रे लगी मतम की मत ना वो विचार है भी ज्यादा विचार से ही चाचा से ले लाई से तब भी तब को मत तो वो जगह दी याम सेपरेट होइबा जगह याम लगी अच्छी जगह में इंस्टीट्यूट अमा मान बोल बदल लगी बदल तब दिना आई की तब ना आई की तब दा सब है पेपर क्लासरूम में लेना बोल लेना मतलब कुछ को तब को दिक्कत तब दा यूम न तब बनी ना मसाई यूम से लगी बनी सी सब हाल तब ले सो पानी को तब में अंदर से tamba lại với lang nó tầm mình xây đầu đó thì để ta làm là thấy xây tầm như thế được không? Như xây tầm mình là tầm mình năng được có xin qua gì? Các bạn sẽ làm sao sẽ làm sao phải? À tầm hai cái mình là muốn sẽ đi xây tầm như thế sao rồi làm sao rồi cái gì trên cái cái lấy ba đấy lấy cái thằng năng tầm mình bài thì xây tầm mình lang rồi là muốn là khởi năng được năng được mấy con ছাত্র যিনি বলতে গেছি যিনি বলতে বিরক্ত এই বা
ꯂꯩꯕꯥꯛ ꯃꯁꯛ ꯈꯪꯕ ꯃꯤ ꯑꯣꯏꯔꯦ ꯃꯤꯅ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯣꯖꯥ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯗꯥꯎ ꯂꯩꯍꯧꯔꯤꯁꯤꯅ ꯐꯦꯜ ꯑꯣꯏꯍꯧꯔꯤꯁꯤꯅ ꯀꯗꯥꯏꯗ ꯀꯔꯤꯗ ꯑꯣꯏꯍꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯑꯉꯥꯡ ꯏꯆꯥ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯃ ꯂꯥꯛꯄ ꯏꯆꯥ ꯍꯥꯏꯕꯁꯤ ꯇꯨꯡꯒꯤ ꯑꯩꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯀꯦꯔꯤꯌꯔꯒꯤ ꯑꯩꯒꯤ ꯅꯨꯄꯤꯅꯦ ꯍꯥꯏꯕ ꯑꯩꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤ ꯑꯃ ꯌꯥꯠꯍꯧꯒꯗꯧꯔꯤꯅꯦ ꯑꯩꯅ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯤꯡꯉꯦ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯗ ꯁꯦꯝꯕ ꯇꯥꯏ ꯃꯥꯕꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯏꯁꯤꯡ ꯆꯥꯏꯕꯤꯕ ꯇꯥꯏ ꯁ꯭ꯀꯨꯜ ꯊꯤꯟꯕꯤꯕ ꯇꯥꯏ ꯃꯃꯤꯡ ꯐꯖꯅ ꯍꯧꯍꯟꯕ ꯇꯥꯏ ꯕꯣꯠ ꯁꯥꯏꯠꯇꯒꯤ ꯂꯣꯏꯅꯃꯛꯁꯤ ꯃꯥꯁꯤ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯔꯒ ꯃꯥꯁꯤ ꯐꯖꯕ ꯄꯥꯝꯕꯗ ꯑꯣꯏꯍꯟꯕ ꯇꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯟꯕꯤꯒꯗꯕ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯁ꯭ꯇꯨꯗꯦꯟꯗ ꯀꯣꯛ ꯊꯥꯗꯕ ꯂꯩꯔꯦ आर्टिस्ट अमनी हेगी आर्टिस्ट अमनी आर्टिस्ट से याते आर्टिस्ट को खदा लेबनिना आई शादी ꯑꯩꯅ ꯑꯂꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯗ ꯀ꯭ꯋꯦꯁꯟ ꯇꯧꯅꯤꯡꯉꯤ ꯑꯁꯤꯅ ꯑꯩꯈꯣꯏ ꯌꯥꯡ ꯖꯦꯅꯦꯔꯦꯁꯟ ꯃꯌꯥꯝꯁꯦ ꯍꯧꯒꯠꯂꯛꯄ ꯅꯍꯥꯔꯣꯜ ꯃꯆꯥ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯈꯨꯂꯪ ꯏꯁꯩ ꯃꯊꯛꯇ ꯏꯟꯇꯔꯦꯁ ꯂꯩꯕꯁꯨ ꯃꯌꯥꯝꯕ ꯂꯩ ꯈꯨꯂꯪ ꯏꯁꯩ ꯐꯣꯛꯀꯤ ꯃꯊꯛꯇ ꯅꯠꯇ꯭ꯔꯒꯅ ꯇꯝꯅꯤꯡꯕꯁꯨ ꯃꯌꯥꯝꯕ ꯂꯩ ꯍꯥꯏꯕ ꯃꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯀꯤ ꯑꯣꯖꯥꯅ ꯀꯔꯤ ꯄꯥꯎꯖꯦꯜ ꯄꯤꯅꯤꯡꯒꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯗ ꯃꯈꯣꯏ ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯗ ꯌꯦꯡꯉꯒ ꯁꯛꯆꯕ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯖꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏꯅ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯁꯤ ꯇꯝꯅꯤꯡꯉꯤꯗ ꯑꯁ ꯃꯁꯤ ꯑꯩ ꯌꯥꯝ ꯄꯥꯝꯖꯩ ꯀꯃꯥꯏꯅ ꯇꯧꯔ ꯇꯝꯒꯗꯒꯦ ꯍꯥꯏꯕ ꯃꯣꯏꯒꯤ ꯀꯣꯏꯁꯟ ꯑꯃꯈꯛ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯃꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯑꯟꯁꯥꯔ ꯄꯤꯕ ꯈꯤꯇꯪ ꯋꯥꯏ ꯍꯥꯏꯁꯤꯀꯣ ꯑꯟꯁꯥꯔ ꯄꯤꯕ ꯋꯥꯏ ꯍꯥꯏꯕꯒꯤ ꯃꯤꯅꯤꯠꯁ ꯀꯩ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯒꯤ ꯍꯧꯔꯒ पाखंग मचाबोदा खुलम से याम पाबा सकपदि हजदबा सकया सकजनिबा असुब मयाम अमा लेरि है लेरिबा मयाम सि अखोइना बोर्डर अमदगी बोर्डर अमद लालगा अखोइना कइबदा लाखु मतमदा अखोइ तुकि मति अवाब मा हाबदु ओइबदिना अखोइना याम लानिगे सिदा लागा अखोइ साथि तबिनिगे को तबिनिगे सुसागी मसीदने अखोइना करिगुंबा अखोइ स्पॉन्सर अदगी करिगुंबदा अखोइ मसीबु तो शेयर तौबीदना नगदा करिगुंबदा अखोइ हेल्थ तंग नाकन साइडगी बै अखोइ लेजर को इंस्टीट्यूट अखोइ सना मणिपुर सु तोंगानबा एकाडेमी मयाम लेरिबो सरकार सु कया वजाति था तो लमदा पामजरी सिंबम पामजो काबू की दमत सु खलगा माइबी की थारी अखोइ उकन की थारी अदगी अखोइ सिमाइ तो लाई हराउगी पेनागी अदगी सिमाइ कांग सानबगी सिमाइ तो लम थाबसी थारीबो सिमाइ तो अखोइ खुलग सेगी सु थारी सु क्लास लौनबा था अहु सु क्लास लौनबा वजाति मसिदा नंग चलो था अहूगी नंग क्लास अहू सु अदगी नंग संगदब नंगी एक्सपेंडिचर अदगी नंगी था स्केल असी तौबा असी अखोइदा सरकार मतेंग पांग बांग्लादेश सरकार मतेंग पांगकनी कल्चरना इंडिया गवर्नमेंट सु कल्चर गी मतेंग पांगकनी हाइ समाइ तौगा अयाबा मी याउनरगा वजाति थारबा सोदला अदुगा छात्रसिंजे फजन था अदगी अहूगी क्लास से फजन लौबिरब मोइसे लौबिरगा मखोइदा तोंगान फोकि महाउसे मोइदा पिबिरगा मोइ पामजरे थुजरे अदुगा तुंगी जेनेरेशन दा बांग्लादेश खुलंग से लेत्रिबा निलबोइबा समाज खुलंग से करिनो खंद्रबा अदगी सत्य सत्य मुदगनि मुदि प्रॉम लाबा हाइदि समाजदा अखोइ खुलंग सकबा निबा मयाम बसले से दुबे मतम तबा सक्सर दियम सक्सर नुवाइ जबको अतसिंग नमन आई तमगे हाइदि युद्ध तमदि यादबिना ओजामा नाइदबि यादबि ओजागी मथौ याम तारपा अदु ओजागी कौरफु मतमदि गसागी ओजागी लापिगदा जगा लापिगदा कर्म मुदर ओजागी कौगदगी हाइदि सिंगुल सुवाजबा अदे असोमदि ओजागी कनबदे सिमाइ तो चटपी हो बांग्लादेश दा नंगी चंगदब एक्सपेंडिचर जो जितना नंगी स्केल मयाम से कोई लोइदा तौरनी हाइदि सिंग चलु हाइदि था उनी बई ने सु हाइदि यार कछु याय तोमान पर्सनल ओइना पिसा फुगा कतरगा चलु हाइदि बसिदि मु जाति पिना बले लमबो फॉरेन चलि फॉरेन बि लमबगा लमबगा थमना माने असिला न बोला वाब सु ओइला सरकार मन चाउ मतेंग को सलम पिरगे बांग्लादेश सु मते नो मनि लंगसि सकपा खुंसी सकपा एरा सकपा असिगु मयाम सि सोइदबकि लेरगद्रा हाइसे थजदिगी
ꯃꯔꯝ ꯑꯁꯤꯅ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯂꯩꯉꯥꯛꯅꯁꯨ ꯒꯥꯔꯤ ꯁꯔꯀꯥꯔꯅꯁꯨ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯅꯁꯨ ꯑꯩꯈꯣꯒꯤ ꯀꯜꯆꯔꯒꯤ ꯂꯝꯁꯤꯗ ꯗꯤꯖꯤꯇꯦꯜ ꯀꯜꯆꯔ ꯑꯗꯒꯤ ꯑꯃꯅ ꯃꯇꯦꯡ ꯈꯔ ꯄꯤꯕꯤꯔꯒ ꯍꯥꯏꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯁꯤꯂꯦꯠꯇ ꯂꯩꯔꯤꯕ ꯙꯥꯀꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚꯥꯔꯨꯒꯥꯁꯇ ꯂꯩꯔꯤꯕ ꯃꯩꯇꯩ ꯇꯥꯔꯤꯕ ꯂꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯁꯤꯡꯁꯦ ꯂꯣꯏꯅ ꯃꯁꯤꯕꯨ ꯍꯩꯍꯟꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔꯁꯦ ꯃꯥꯡꯍꯟꯗꯕ ꯃꯥꯡꯈꯤꯗꯧꯔꯤꯕ ꯀꯜꯆꯔꯁꯦ ꯕꯪꯒ꯭ꯂꯥꯗꯦꯁꯁꯤꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯗꯨꯃꯥꯏꯅ ꯈꯨꯂꯪꯁꯦ ꯈꯨꯅꯨꯡꯁꯦ ꯄꯦꯅꯥ ꯀꯅꯥꯏ ꯈꯣꯡꯖꯣꯝ ꯄꯔꯕ ꯀꯥꯏꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯊꯨꯡꯅ ꯂꯩꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯕꯪꯒ꯭ꯂꯥꯗꯦꯁꯁꯤꯁꯨ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯊꯥꯡꯒꯠꯂꯒ ꯍꯥꯞꯆꯤꯟꯕꯤꯔꯒꯗꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯃꯩꯇꯩ ꯁꯃꯥꯖ ꯑꯃ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯊꯝꯖꯔꯤ ꯃꯁꯤꯕꯨ ꯚ꯭ꯌꯨꯌꯔꯁꯤꯡꯅ ꯃꯁꯤ ꯊꯥꯕꯤꯔꯒ ꯌꯦꯡꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯆꯟꯅ ꯃꯁꯤ ꯊꯥꯒꯠꯂꯤꯕ ꯃꯥꯒꯤ ꯑꯁꯤ ꯂꯩꯔꯥꯡ ꯕ꯭ꯂꯣꯛꯁꯦ ꯃꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯨꯒ ꯃꯥꯅ ꯑꯃꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯐꯨꯔꯨꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯄꯨꯟꯁꯤꯟꯅꯅꯕ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯁꯥꯒꯠꯇꯅ ꯃꯥꯅ ꯉꯁꯤ ꯂꯝꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯇꯥꯕ ꯂꯝꯁꯤꯡ ꯀꯁꯥꯔ ꯀꯅꯥꯒꯤ ꯍꯦꯛꯇ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯃꯥꯒꯤ ꯕ꯭ꯂꯣꯛꯁꯤꯅ ꯊꯨꯡꯗꯕ ꯌꯥꯎꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯥꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯒ ꯃꯥꯅ ꯋꯥꯖꯔꯤꯕ ꯃꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯉꯁꯤ ꯀꯜꯆꯔꯒꯤꯗꯃꯛꯇ ꯃꯥꯅ ꯉꯁꯤ ꯄꯥꯝꯕꯣꯝ ꯇꯤꯡꯗꯅ ꯅꯨꯄꯤ ꯃꯆꯥ ꯃꯥꯅ ꯄꯥꯝꯕꯣꯝ ꯇꯤꯡꯗꯅ ꯉꯥꯛꯄꯅ ꯕ꯭ꯂꯣꯛ ꯁꯥꯒꯠꯇꯅꯉꯁꯤ ꯍꯣꯠꯅꯖꯗꯅ ꯑꯩꯈꯣꯏ ꯑꯃꯒ ꯁꯤ ꯄꯦꯅꯥ ꯈꯣꯡꯕꯤ ꯑꯣꯏꯔꯁꯨ ꯁꯤꯗ ꯑꯃꯒ ꯄꯨꯡꯏꯕꯒꯤ ꯑꯣꯏꯔꯣ ꯀꯜꯆꯔ ꯑꯦꯅꯤ ꯀꯜꯆꯔ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯃꯇꯝꯒꯤ ꯖꯨꯂꯣꯟ ꯑꯣꯏꯒꯦꯔꯥ ꯃꯁꯤꯗ ꯃꯥꯅ ꯄꯨꯊꯣꯔꯛꯄ ꯄꯣꯠꯁꯤꯡꯁꯦ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯜ ꯗ꯭ꯔꯦꯁꯀꯤ ꯑꯣꯏꯒꯦꯔꯥ ꯃꯌꯥꯝꯗ ꯎꯍꯟꯗꯅ ꯃꯥꯅ ꯃꯌꯥꯝꯗꯒꯤ ꯈꯪꯅꯤꯡꯕ ꯀꯌꯥꯁꯨ ꯃꯥꯅ ꯈꯪꯖꯟꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯥꯒꯠꯄꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡ ꯑꯗꯒꯤ ꯃꯥꯒ ꯍꯦꯛ ꯇꯤꯟꯅꯕ ꯐ꯭ꯔꯦꯟ ꯁꯥꯔꯀꯜꯁꯤꯡ ꯀꯥꯎꯕꯤꯔꯒꯅꯨ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯌꯥꯝ ꯄꯨꯟꯅ